ngasa ngarang koina namit nini sugre to ba han bagi de wa de to ba question khara yengre de tu de to ba mamang class ta haidare adagi question jing kita hairake revision oina mana mana seven sus type question da eng prakada su sum 1 mark ki question lama sum legani adana yari makhedi seven sus type question su khara sum ipna hapta biate adana am bade mo seven sus type question gi han da mahak yumban bagi punsida khongda ki basi ahangba kokta english singa maga chamapan kunga mathoi samda english singa maga chani barfu mathoi laida english singa maga chamapan kuntra sini ani subu question da irabot na sadar panchayat member oiba matamda thagi talab ahangba low pari ahangba ga phangami ani ni sta aduna akoina khangada bisingo kokta lupa kun mangaga low pari kun mangaga samda lupa kun thaga low pari tra mangaga laida lupa yang khaiga low pari kun tha mangaga sini noina yango mathang dam harake manipuri sahitya parishad na manipuri sahitya parishad aiba koi sahitya parishad ki udugumba sangstan je masi sokya de ki bribani option da english singa maga chahum mawdra manga english singa maga chamapan kunthra manga english singa maga chamapan kunga manga ahum subada irabot ki sereng lairi ima gi puja da punna sereng ahangba yauri sereng nifu ga mapan yauri sereng nifu ga nipan sereng mawdra ga mari sini option C mathangda ngo manipur gi kwaidigi liraba drama gi sangstan adugi maming kari ko page athangi question da irabot na sana khonna ba masung lilana singbagi pukning lublambadagi kari muk oirakhi bage athangi question da irabot oja moina kari kari gun chen bage athangda irabot na sadar panchayat member ama oina kari kari phangam bage athangda irabot na sadar panchayat member ama oina kari tawkhi bage irabot ki ani suba sereng lairik ado kari ko bage athangda manipuri sahitya parishad na kari damakta irabot ta kaibaratna upadi piribano athangda irabot na iba una ko ba kavita da kari sai tha bage sumaina question khara akoina akoi damakta semi aduga nakoina su sina daba question topa semba ya ba leiragadi nakoina su semaga madugi chagduni pina ba tawsi adunyango makha suthra koina revision noide mamangda kari kari tawrage badu ko hapet angana yengo tamda question sida sum khangani mamangda irabot ki punsi wari khar tawgre makha tarakpada sanarabadagi muke dawre ase राजनीति की थबकता समाज सेवा दम लाखरे अदुगा मासी युम्बान बगी लंबी दसु खुंदाखरे माग युम्बान बदा मागी मागी नुपी हैतारे युम्बुरे बिदो मागी लोइना बिदो करी ममिंग कवी कोइना हाना खंगरे करी हैबा चंद्रहास की मचाई बी मा अहल खोमदोन छनानी मा लोगी बसी अदुगा लोइना इराबोत से खातरक पोइना माग से साइति लम दसु माग से खुद थारमी माग साहित्य की कलम दमा उसके मतिक चावण खुद थारमी मणिपुर की साहित्य परिषद मणिपुरी अइबसिंगी साहित्य की ओइबा अदुगुंबा लुप अमा मान होंगोकी हारिबा लुप अदुगी सेक्रेटरी सुमान आहान बोइखिबनी साहित्य की लमदा अदुदरतरा मांगना सेरें वरें क्याम इरमी तोंगान तोंगान बा सैदम सेरें काइन हारिबा इमागी पूजा काइन हारिबा तोंगान तोंगान बा सेरें सिंगा सिदा पुंसिगी तांकक अयाम अयाम बा तांकक खुदिंगमक्ता थेंगरिबा लांथेंग मयाम जे माना हे सेरिंग द खुद थारमी अदुनी मागी पुंसिगी अदुगुंबा साहित्य की लमदा माना खोंग थांगी लंबस मसिमकनसो मनपुर साहित्य परिषद माग लेथिबा तुंगदा कबेरितना उपाधि बस मगोन पीखिबनी अदुना मखा तरकोइना यंगसी हाइपे पारके नुबु यंगसी
सिभाव तौरबनी इराबोटना अदुम कौब सरेंगदा मिचंग कांगलुप नायरबा तम थीरबा लांगी मैसा लांगलबा मालेमबु सैथारी मतमसिदा मान होनरपा आइदि मान इरकप मतम कुथारक मतम याम समाज की ओरकप मतम सिदा पृथ्वीदा तोंगान तोंगानबा लेबा अमगा जाति अमगा जागी लांगी दुगुंबा अंगम तानबगी दुगुंबा ओद चैथेंग अमा नंगी मदुनी माना अदुम कौब सरेंगदा माना कुथारी दिखौ की तोरबान कौब सरेंगदा मैते इपा इपुगी मतिक मगुल उतना सैसकनी अदु चिंतन कौब महाराजना मोरान चिंगदा मीगी लान मतेंग पांगगा अदु मारी थोनालिंजेन उलंबा अदुगुंबा माकी थोनालिंजेन दा मदु कबिसिना आइदि हिजम इराबोटसिना सैथारकपनी नोजु तमक नोजु यावरिबनी दिखौ की तोरबान द सरेंग नोय हिजम इराबोट की यावरिबनी सुखंगनी चिंतन कौब महाराज मतिक मगुंदुनी मा उटकदबिस अदुगो लोइना लौमी सिंमी सिंगिसु मरुप ओइबा कबिना मखोई मरीदसु मिनुंग सिगा लोइनरबा सैसक कया सकली यंगो लौमी सिंमी सिंगी ओइबा लौमी सिंगी मरुप ओइबा कबिना मखोई कनानो मसाई लौमी सिंग अदुगी ओइबा अदुगो मरीदसु साई मिनुंग सिगा लोइनरबा सैसक कया अमसु मानै सै फजबी सै कया अमसु मानै सैसकली मणिपुर की पुआरीदा सना मचू की मयेकना येकुन लेरबा सिंगो समापन कुंथ्रा मापन की दिसंबर की तांग 23 थोखिबा नुपी लानबो एदवे निंगसिंगदुना दिसंबर 12 को सरेंग मान इरी अदुगुंबा सिंगो समापन कुंथ्रा मापन द थोखिबा नुपी लान चाक तांगबदगी थोखिबा अदुगुंबा लान नुपी का थेंगनगिबा अदुगुंबा लान दो अदुमाना सैथारगा दिसंबर 12 अना मिंगतोन बदुगुब सरेंग माना इरी मसिदा अदुननी मणिपुर की पुआईद सना की मेन इदुना सुकाव कावरदब सना आइबसिदबो मयक मांगदे याम थुगाइरसु कयाम लेरगसु मै इलेले हेना मयक संगपातनी अदुना हेना लीरगा माकी अदुगुंबा आइदि माके दी केनो नुपी ला थौदोक सिगी ओइबा अदुगुंबा मयक अवाबा थेंगिबा नुपी का थेंगिबा थौदोक से मयक सेंगसे सुम नोमकी हेंगलकनी हाइबसिनी मानासिदि सनागी पुआईदा सना मचुगी मयकने येक्तुना लेरबा हाइस काउबा यारोइदबा हौरइबा मिरोन खुदिमनसु अमुना काउरोइदबा दुगुंबा लानफमनी माना दिसंबर की 12 अन सरेंग माना मुसकी इलीगली दिसंबर 12 अमा हौख्रे दिसंबर 12 अमा लाकले काउरब्रा सही खुदिंगी दिसंबर 12 हौरसु अमुगसु लाकनी अदुगुंबा निंगसिंगबगी पांगल अमा मानबसिदा पीरी अनु काउरब्रा सिनेमा थाजब्रा समपुनगनी हाइबा निंगब्रा नमित असे लाकनी हाइबा अदुगुंबा तिनुपिसिंग ओइबा थौना लिंजेन मसम पुनबा कावरगा आइदि अइना लान थेंगनबा नुमा हेली खल्लगा लोइनमक काउथोगा लाननुदा आयोग याकिबा लानसु माइ पाखिबा अदुनि मासदाइसि निंगब्रा नमित असे लाकनी हाइबा मतुंगदा कोन लाकनी हाइबजे निंगसिंगिब्रा अमुकसु मागी अनौबा सैरोलना तुमखुन तालिबा भारपासी सिंबो थोंजिन थिन्ना हौदोकी सुमागी अनौबा सैरोल अनौबा वकलोंदा मतमदुगी ब्रिटिशना मणिपुर इंडिया जे लोइसलकपा मतमदुदा माना तौरपदुनी भारपासी सिंगमादी भारत मचा सिंगसिना माना थोंजिन थिनबा मीन्स भारत मचा सिंगसि माना हौदोकपदुनी अइखोइ तुमिनलि थोकपा यादे अइखोइ मखोइ मतकता लान हौगदबनी कोई निंग तम लेगदबनी मखोइ मखा लेगदब नते हाइब वखलोनजे मान मुक्सो पीरी मागी सैरोल ओइना सकली भारत मचा सिंगबो मिकअप थोगन बोइना हौरो अवाबा अहिंगी अमम्बा कोक्तुन स्वादिंद निमित थोरकली हन्ना थोंग लोंदुना मंग तमदुना तुमखिगदरा तुमकुन हन्ना अदुनी कोई भारत मचा सिंगसे अमोना अखोइना तुमगा लेबगी मतम नत्रे अखोइ हवटकदबनी अखोइ निंग तम हिंगदबनी अखोइ की थौना लिंजे उटकदबनी हाइबो वखलोंदुनी मानसतिदा निंगसिंगिबसे इराबोट की पुंसिदा मतमदुगी भारत निंगतम लानगी लांजिंग पुरेन लोकमिना तिलकी थबक अमसुंग पुंसिगी ममी ताकि हाइबगी मथकदा सुपनख्रे लोकमिना तिलकी पुंसिगी ममी मागी थबक हिजम इराबोट ताई हाइबजु मांग सुपनग्रबनी
Mani iba lok mena tilak kawa lairiki matang amada asuna iri mana lok mena tilaki punsi musu magi thabuki mami on fazana tai se lok mena tilak kawa adugumba wareng amana I madudadi mani si yawis kari damukti iri ba lok mena tilaki wakalon je skimtik pamjaba mana tori thabuk se samas ki oiba amna phajaba bukchen sengba adugumba wakalon chenba mi amani adara magi punsi wari ma ire kari pali Bon, jungle, mandir, masjid, bagaban, thiba tana thiba phangbanate, adugumba bon da ching man da karaga, adagi mandir da masjid da lai krumbang di changaga, ikoina ishor do ikoi thiba da phangada nate, ibungo mabu thigadaba, ishor mabu thigadaba pham dikadaida, phi siningai litaba tuwalaba mikha poliba migi marakta thigadaba means adugumba atola tangsing lairaba chathung pidungraba mising aduda makhoi gi mateng pangbaduna isor phangnaba lambi se oyeba se hijam irabot wakalo dis cheli aduna ni mana sid hais makhoi gi seba tana myoy gi dharmani makhoi gi seba means project ki hariba phi setngai leitaba changai leitaba lan gi misal langlaba adugumba Missing the Marak Tamating Panglaga, Maduna Dharamani, Dharma means Achumbaduni. Aramadi. Achumbat to Nico. Adanimo, Mahana, Joymati Kova Natak, Amasuirami, Natrakadi, Dramadoni, Joymati Kova, Dumba, Natakams Mairami, Bakim Chandragi, Krishna Kantagi, Winsu, Manipurda, Dolami, Bakim Chandraniba, Krishna Kantagi, Win Nariba, Sisu. Mahangna Manipuri handoga ma irami khang makan ba thongna lingjen duni mana madugi wakhalo do mar pamjadana mana Manipuri handoga yibani adu irakada samasta karigumba kharadi ko iramdam Manipuri sida adu wakhalo no kharadi selakani haiba wakhalo do ma chis aduna Manipuri jati bu seba taunaba likat kiba Haugalakpada Samaj amasung Sanskriti ki samstan oiramba tungdana rajniti ki saktam laurukhiba Nikhil Manipuri Hindu Mahasabha lingkhatpada Irabot thudang laukhi hajajini Nikhil Manipuri Hindu Mahasabha hais karino hai matamda magi pandam si karino Manipuri jati bu seba taunana balikatkiba jati samaj sibu seba tawba mating pangba adugi namuk lingkatkibani aduna haugalakpada Samaj amasung Sanskriti ki samstan oirami Samaj amasung Sanskriti Samaj ka Sanskriti ki legnariba mari Samaj am leidadi magi Sanskriti legani Sanskriti leidabadu di Samaj kaute Sanskriti means chana pathap chana kamonduni chakya yuthakduni setliba phije chakcha aduni lamdam amagi lekai amagi loinamuk legnariba sing aduni wangang sangangdagi singaga chikka thakdagi phije chakcha dagi madu sing aduni Sanskriti adu Samaj ama leitagadi adu legani haibani Adugumba Sanskriti amasung Samaj ki haugalakpada makoi gi damuktani na akoi se phagadabani kain khalambada madugi matungdana rajniti saktam lorukhiba rajniti saktam lorukhiba rajniti means samamag jagre rajniti kuthang lorukhiba se ma sai sanarambadagi sanakhonabagi lila dramadagi na thairaga rajniti lamda kongdarakpa Samaj ki seba tawninglakpa miyam gi seba tawninglakpa maduni mangod laiba se adug loinana Lingkat kibani Nikhil Manipuri Hindu Mahasabha Haidiba Sangstan asigi ahanba sabha sok lising amapan kuntra marigi megi tang kuntra da sana konungi Raj Mandalgi Noba Adok Tapamki Adunemo Haidiba Sangstan asigi sabha haidane mipam sok lising amapan kuntra marigi megi tang kuntra da sana konungi Raj Mandalgi Anopa Madok Tapamki Adunani Hadba Sabha Mipam Maitare Nikhil Manipuri Hindu Mahasabha Sigi Mahasabha means Miam Punbaduni Miam group ni Aikoi Mi Tara Pun Punchila Koi Karigumba Sangstan Sembaduni Koi Chidoji Ladiba Tongan Sangstan Miam Semizini Magi Pandamong Matung in Race Matani Aduapa Han Bamipam Je so Singamapan Kuntraga Mari Megi Tang Kuntraga ni Pamgribs Sabha Sida Brahmade Samusung
Assam na chingba mafamdagi Manipuri singi mihut yauki hairiba sabha mifamsida Brahmadev Brahma ki mi sing haitare Brahma dale koi maitai sing amasung Assam dale riba maitai sing makoi dagi mi sing se laga sing mifam yauri hairiba mahasabha sina Manipur amasung basigi mapanda choijaina na laikriba Manipuri singu punchinduna achetpa phiret mari thamnaba khongjang changchin ki ka masigi aikoina hairiba sabhasiki mifamsida mayamse hainaribse sabhasida Manipur amasung masigi mapanda haibadi Manipurgi mapanda leiriba choijaina na tariba haibadi amadama khara khara machi tariba mayamse masigi mayamsini choijaina na takriba Manipuri singu punchinduna ka achetpa mari thamnanaba khongjang ama jangsingi achetpa mari thamba nungsinanaba samsamna akhoi ji khangde akhoi ji samsamna imphal ne riba dagi then jiri da dagi sugunu da to no lamle ji goi da masa khangna de tawu thengara ga de ama samaite ni Manipuri machane kan nungsinai ado Assam da riba tongan ba Bangladesh da Tripura da tongan ba jaga sin le riba maitai sing se mase khoina koi nungshibam changi koi nungsinabam changi koi amaga punchin gadabani haibasini achetpa phiremam lawris sok lising amaga chamapan kunthra ga taruki ingi January gi tang kun ga taruk tagi kunthra phawba harau kumai ga lonana achau phama phamki mifam duni hoji gi hariba nikhin Manipuri Hindu Mahasabha hariba mifam duni sok lising wasmapan kunthra ga taruk ingi January gi tang kun taruk tagi na kunthra phawsida harau kumai ga lonana achau mifam pham conference ni akoi jida numit mangani conference tawriba adagi numit humni conference tawriba miyam punmani watanabni kari watane riba tungi punchida yai phenami damakta sida punlisina kari akhoi gi Manipuri sing Manipuri gi mapande riba chojaina lekriba Manipuri sing amasung iramdam se riba Manipuri sing ase akhoi mase nungsina leiba gi wakhalon du sagatminabani aduna manis leida tang kuntrok tengir kuntra upulibani numit mangani supna phamiban bifam Manipur gi iti hasik oiraba sangstan asigi secretary Irabot Singh na oiki ti hasik oiraba abi tihas aidi mamangeda an iraba dugumba nikin Manipur Hindu Mahasabha ri busigi secretary je ran oi Hijam Irabot oi masi kari gino ma ki wakhalon da chen ni buduni sa drawing di hona sam lakpa ma ki wakhalon da jai ama thai gre kari Manipuri saita police sumara secretary ogi bani any hiram kudi makta mara maku luching ba mek do re magi gun magi pitorakpa magi maring je duni thona ling je duni aduna ngasagi nikhin Manipuri Hindu Mahasabha hariba sabha je masi aikoina sok lisingamaga chamapan kayada kunthra ga mari da chau pham gre adugi matung da mo harau kumai loinana numit mangani chupna mifam ama Irabot na lusinga ga di Irabot na secretary oiraga sangsan Irabot secretary oire aduga mifam phamgi hairiba mifam sida Irabot na haigiba waron haitare adugumba magi fajaba wakhalon sing aikoi makhada adugi makha tarakpa class ta mathangi class ta mana sai mifam du da haigiba wangang singa da makha ta class ta moi koi ai ma hairake na sigi di matang sida usilaki